मसीना हक्चांगदा थेंगनरंबा नुंगाइतबा कया अमदी हक्चांगदा फत्तबा थोलकपा याबा कयादगी ngaktokpa ngami haina thamjage amadi sijinnabada kanaba kaya ama fanghali karamna sinnagadagi haibadu taksadringaida adongi imung manung amadi adomsu lungs ki mapangal sontharakpa sor honma ngamdaba sor saningtana honba ngamdaba azma leiba malakpa asumba kaya si soidana phawbirambasu yai haina khanjai amadi hairiba kaya si hakchangda labadi masi khakta natana oirakpa yaba kaya sing adubu matau kramna ngaktopage haibadu masida laiba device asina adomda piba kanaba yaba sing adu khangminase masigi device asigi maming asi spirometer natraga respirometer hairaga khangnei maruoina masina tawribasi lungs pu exercise tawnabani hairiba asina sang naina exercise tawbada kanabasing adudi stress amadi anxiety hanthali amadi nungdang tumba yadabagi thengnaba problem adu fali masina blood pressure level bu maintain tawbada mateng oi hypertension stroke amadi heart lakpa yaba laina basu hantan baga loinana cardiovascular system dasu kanaba kaya pi amadi haiba sina nungti gi chang naina sanabada lungs mapangal kangkhat hanba amadi mapung phana mathau to honba khaktanatna lungs ta leiba laina khara asthma emphysema bronchitis COPD haiba sing asi gi problem leiba sing dasu kanaba fanghali haire amadi atai atopa kanaba kaya amasu leiri adu matu tension jaraga masi matau kramna sijinnagadi haibadudi pipe asi sinda umaga sor singsenba amadi ball asi tahandana yamdrabda second ahum hold tawraga leiba haiba asumna tawriba asi yamdrabda minute manga sanaba adugo amuk onthoklaga amuk jinbandagi sor adu amuk kamthokpa asumna sanaba ase minute manga punna yamdrabada minute tara sanaba nongmada pung ani leiraga nongmada manga tortagi tadana tawbigadabani asumna tha amadagina ahum phawbada kanaba adu uwa fanghalli adubu ahanba sanabadadi bol ahum si amuktada punna mathakta lakpa ngamdaba yai tapna ngamlakani amadi asumna adom da lairamba nungaitaba kaya adusu farakpa kokhanba hanthalakpa ngambaga loinana haksang adubusu nungairakani amadi masi online website ta hongna fangli amadi anakpa pharmacy singdasu line fangba device amani haina thamjabag loinana matang asta amukana khurumjai